Homeland Kaliba Furup Amana, Maite Yamadi Nagada Landaduna, Mihad Mipun Chataraklibasi, Government of Indiana, Makoi Singadu Proxy Force Oina Season Naraga Changsilakpa Lanjang Amani Haiba, Aikoi Puna Kangmina Si Haina, Nauria Pakang Lakpa Sigi Hanigi MLA, RK Ananda Fongturakli. Kwakaitel Akam Laikai de Laiba Mahaki Mayumda Pangtokiba Paugimifam Amada, Wafamase Fongdok Laduna Mahagna Hai. Government of Indiana Manipuri yeng liba mitiang ase karamba makal gi mitiang no haibase kumjali singani kulhumdoi gi me akumdagi hauraki ba iranga sina mayek seng na taklabani lamdam asida laiminari ba furup ama aron ba khutlai oina sizinaraga atei furup seng muthatna ba khonarakli ba se India gi aron ba agenda mani Indiana tugaiba pamriba se Manipuri singi wakhalonda lairiba nationalism gi ihulasini Madu tugaina bokonarakpada aikoi masel gi marakta singchep thajinduna amaga unaba fauba yadanabagi phibam ama ohelakli Manipur si India gi state ama oibanina apong ba lan chathaduna aikoi gi kangkhul muthatpa yadabanina Indiana proxy force sizinaduna aikoi gi kangkhul asi muthanaba konarakpani Matam kharagi mamangdasu Indiana aikoi gi nationalism asi muthanabagi damak law and order ngakpagi mingda afaspagi marumda paksana military crackdown fauba chathaduna Miyoi kaya hatkre madudasu mai paglak tabadagi ngasidi Indiana aron balalong ama waina proxy warasi chatharakpani Indiana Manipurasi state ama waina ikai khumnade supnatagi makoi ki thauzal makhada leigada ba state amagi mitieng da thami pumna magasi state lengak asinasu khangna center ki wa ama fauba kangthok pangamde aikoi gi leader ni hairiba political will machet ama fauba yaudaba politician sing asina leibagasi thakha onthokpani Tonglaubi Taudoga Sisu India gi Lanmi Singda Mato Masak Hangdaba Amadi Section Dabadagi Tokibani. Central Force na Kurak Hangdana Ladyba Mafam Amada Pamung the Tumduna Lazaba Pikliba Angangani Bom Kapsinduna Tamtina Hatopiba Aduga Mama Adubuna Pibam Tina Asoga Pandang Hankiba Sima Yamna Chingnaningai Oi. Taudog Adu Yaning the Bafongdokuna Mato Masak Hangdaba CRPF Chat Pikro Haina. Kutta Kulai Ama Fogba Yaudana Changsin Kiba Kongsangda CRPF na Mui Ahum Nongmaina Kaptuna Hatok Piba Haibasi Yamna Tamoi Sokningai Oiba Thaudokni Pumnamak Asigi Tekjak BJP Lengang na Pugadabani Mi Hatok Laga Ex Gracia ga Mantik na Bagi Thaudok Thabak Tokpiyo Madugi Mahot Chenabas Sing Paduna Cherak Pipiyo Miyam Gitawai kan Bibang Amdraba Lengak Asidi Masana Moral Ground da resign Tokpam Tokpani Hauzik Tokliba Furup ki Irang asi Government of Indiana Loishin gi Haiba Matamda Loishin Bayai Adubu Irang asi Sangta Handuna India Lengang na Sanari Balila Sigi Marumda Aron ba agenda amadi adumak yauribani Suspension of operation gi Marumda Kuki Kulai Paiba Singna Chatharakli ba crime sing center na sukhanglibani Madu khangna kari maram gi center na makoi gi mathakta action laukhatribano haibasi miyam pumbana khangnaraba wafam amani Lamdam asida lairiba irang asigi waroishin ama puraksi hairabadi su asi hana abrogate toba tangai fade haina mahakna fongdoki June 18 the mi amana teba mi kunaba akhoi na aina thengjagu ja khoi movement ri part mo ru kunina matam da ha bagi mi tra nga khoi CRPF na kaptna CM gi banglo da keno torub da gi matam da tawge adu makha da mi khraga sibadu mi kuma thoi kuni thoi da ida tang limit tawre ha tare hujik series lebus hujik hujik city the scale of violence skill of kari haini hujik si hanas na bagi nuksina bai sang chidi matam da de khoi di kanam ta khoi community onjana khana gi leite hana gi leite ba but this time hujik ki matam sida di ngasi de khoi masen onaraga india gom gi thak palang ga khoi loi thumin da ngasi de khoi masen hadan na tawri ba CD June 18 dagi hen sa thiba skill gi adum conflict amne na koi lo do ngam de